Ngasi numida weram phongkhiba kangla paudigi maru oiba pau khara khangasaraga myamda khudo tamjake PM na Manipu da lakpa tarabade irang asigi waroshin ama soidana puraklagani thajaba lay BJP Prime Minister Narendra Modi Manipu da lakani haibadi tare adubo mahak Manipu da karamba numitta lakani haibagi chapchaba pau adude BJP Manipur Pradesh da khangalakpa laidre Karigama Prime Minister na Manipu da lakpa tarabade chahi ani helaba irang asigi waroishin amade sodina puraklagani haibagi thajaba lay haina BJP Manipur Pradesh ke General Secretary K Sarak Kumar na ngasi thambal sanglenda pangthokhiba pauki mifam amada phongdokre mahakna makhata na haikibada Prime Minister Narendra Modi lengak semlakpa yabagi thajabadi lay BJP na su lengak semba haibasi apamba amani aduba karamba matamda lengak semgani haiba khangba ngamdrabasu Centre na matam amada hekta lengak semlakpa yai haiki amaramda Prime Minister na Manipu da lakani haidabanina Congress Party na di Prime Minister laktanaba wakai taraklagani haiki MPCC OBC Department ki State Chairperson oiriba Sarkir Ahama na social media da kanglu puru machel ki marakta irang thokpa yabo wafam thagalakpa si laibak chibani BJP na kadongai da kanglu ki irang thoknaba khanba leite laibak chibadi Sarkir Ahama na thagalakliba post adugi clarification ngasi phawa MPCC gi lusingba amata na piba leite maram aduna wafam adu makhogi lusingba singna insilaga thagatlabra haibigi jingnaba lay loina hariba kanglupi irang thokpa yabo wafam sing thagapa aduga mari lainana Sarki Ahmad ki mathakta FIR ama chankhre Trinamool Congress ki lusingba MP amana Union Home Minister Amit Shah gi makokaktuna table thamgadabani haina phongdokhibo wafam aduga mari lainana FIR ama chankhre asigumba wangang asina India gi mafam ama hekta irang tholakpa yai haibasi khangadabani Prime Minister Narendra Modi gi laikhidraba apopi mamabu politics ka mari amata lainade adubo Bihar da pangthokiba thoram amada opposition leader Rahul Gandhi ga nakna saminaba Congress ruchingba amana Modi gi laikhidrabi apopi bo hunduna ngangba haibasi laibak chibani asigumba wafam phongdoklaga lengak semgani haribasi angapo fawi masigi matangda so FIR ama chankhre Congress na board sor gadi sor haina tawriba campaign asima angapopo India na BJP na hawalakpa matamdagi hauna Congress na bot hurando na lakre Congress na India thugana bahona bagum Manipu da su samana na sathari loina na India Alliance ki changchiliba khongjang asi santi laina banate idang thongna ba simba khongthang ni haiki makha tarakpa pauda mamang chahi gi December 18 fawada yumthangnariba foreign country ahumdagi lanjanarakpa minorities sing India da leiba yahaninkhre Daramagi oiba awat anay nanthoknanaba yumthangnariba Bangladesh, Afghanistan amasung Pakistan dagi mamang chahi lising aniga subna kunga marigi December 18 fawbagi manungda India da lakhiba Hindu, Sikh, British, Jain, Parsis amasung Christian minorities sing leiba achida passport natraga atay documents sing yaugdrabasu leiba yaragani haina Union Home Ministry gi pau amana hairi pau asina makhata na hairibana Mamang sahidigi chanaba haukiba Citizenship Amendment Act CAA gi matung inade haukiba chahi lising aniga subna kunga marigi December 18 fawbagi manungda laibaksing asidagi daramana maram oiraga awat anay nanglaba minority community sing asi Indian citizen pigani haikibani adumapu hariba order asi just implemented Immigration and Foreigner Act lising aniga subna kunga mangagi makhada Yamlaba miyam sing maru oina lising aniga subna kunga marigi matungda Pakistan dagi India da janglakhiba makhogi maraibak tamba ngamdraba sing adugi yenglaga issue tawkhibani Afghanistan Bangladesh amasung Pakistan na singba lebak sing asida minority community oiriba Hindu Sikh Buddhist Jain Parsis amasung Christian na singba sing daramagi awat anay na maram oiraga natraga darama na maram oiraga awat anay mayokna gani hana kibadagi Lising aniga subna kunga marigi December 18 gi mamangda India da changjafam lawribasing valid document passport natraga atay tribal document yaugdrabasu natraga document sing adugi validity expire oirabasu Home Ministry na issue tawkhiba order asigi matung ina valid passport amasung visa paigadabani habagi rules sing adu komthokani hairi makha tarakpa pauda
Churachandpur districtagi Assamda lakhiba gari amadagi lupa crore Nepal henbagi drug fare. Manipurgi Churachandpur districtagi lakhiba car ama Lower Assamda lupa crore Nepal henbagi drug konana fare haire. Pawasina makatan hairibana. Drug konana faraba angangba machugi Hyundai IR adugi registration number na MN01 AW2641 ne. Haukiba September amada gari asi yamna chingnaningai oiba maungda Lawari Assamgi area da lakpa ubadagi security na amai ground area da khamdana check tauki maduda car aduda tonga sob case homdramari da haplaga puramba heroin sing adu fagal pangamkibani faraba drugs sing adu puna gram samapul tarani drugs sing adu car gi thongge panel amasung maning thamba compartment gi sarukta losindana puramkibani Drugs sing adu purambagi thogdokka mari lenana Churachandpur district gi miyoi ani fare faraba sing adu de district adu gi Sangakwak police station gi manungsanba Saifai village gi gaw swamtak sekuntra humdoi apokpa thangninga swamtak amasung police station asigi manungsanba Makhau village gi Sailup Baifai sekuntra mapol apokpa thangkho kawi makhoi fagalaba drugs sing adu market lupa crore Nepal helle Faraba singadu NDN PSA ke makhada ain gi oiba thabak sing lokhat pahukhrei operation adu Kamlu police headquarter ge additional superintendent Karan Kumar Pathamna lead tawkhibani amaramda ngarang Manipur police na Imphal West ge maklangdagi Bolero jeep MN01 AA 38I6 da yungau 1800 puraga lakpagi lambida fare haide Faraba miyoising adudi Tamelong district ki Sarina Phang village dagi Thomas Kamai Sainipu Mari Tamelong Khunjau dagi Lili Pamai Sainipu amasung Tamelong Mal Bazar dagi Jingkhuding Pamai Saikunthra Nepal kawi Faraba miyoising adu makhoi dagi fagalaba polamsing adu galoinana excise department da sinakhre hairi makha tarakpa pauda Kuki dagi Checksinanaba Thadou na protest taukhre Assamda Kuki singna Thadou gi luchingba halamasung Kuki supremacy da Thadou singbu thamnanaba hotnarakliba asidagi kambinanaba state aduda khundariba Thadou singna yamna chauna protest tauba haukhre handakta Assami Karbi Arlong district ki Manja city dagi Thadou gi luchingba Nengkam Jomhau hatkibadu Thadou MP Assamna su yamna kana condemn taukhre Kuki singna kanglupi irang asi Manipur khakta da natana Assam Mizoram dasu sandoknanaba yamna kana honari Makhoina khulai pairaga Thadou gi samjaraba misam miyambu tamthina otpiri hatokpiri tamthiraba Kuki sing asidagi Thadou singbu kanbiyu hainasu CM da memorandum pikhrei makha tarakpa pauda Nongthakta Plane ani thengainaba da miyoi ama sirei ahum soklei Hawanupok thangba korore doda apikba plane ani Nongthakta thengainaba da miyoi ama sikhibaga loinana atopa miyoi ahum aso apanangle haina authority na phongdokhrei Kororedogi airport amada landing tongnaba thorang tauringaida soibadagi plane ani adu Nongthakta thengainakhibani